Hi ma'am, Timfa ꯇꯩꯕꯗꯒꯤ ꯃꯁꯝꯁꯦ ꯈ꯭ꯋꯥꯡ ꯌꯥꯝ ꯐꯒꯠꯄ ꯉꯝꯃꯦ ꯁꯤ ꯎꯕ ꯃꯇꯝꯗ ꯂꯤꯛꯄ ꯃꯥꯟꯕꯁꯦ ꯂꯧꯊꯣꯔꯛꯑꯀꯥꯟꯗ ꯌꯦꯡꯍꯜꯂꯛꯀꯦ ꯖꯥꯗꯨ ꯑꯃ ꯇꯧꯔꯀꯥꯟꯗ ready 1 2 3 ꯑꯗꯣ ꯁꯤꯗ ꯌꯦꯡꯉꯣ ꯑꯩꯒꯤ ꯃꯁꯝꯁꯦ ꯃꯆꯥꯕꯨꯗꯤ ꯇꯥꯖꯗ꯭ꯔꯒꯁꯨ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯏꯗ꯭ꯔꯒꯁꯨ ꯀꯣ ꯃꯁꯝꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯀ꯭ꯔꯤꯛ 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 ꯏꯟꯅ ꯍꯧꯔꯛꯄꯗꯣ ꯑꯣꯏꯌꯦ ꯑꯗꯣ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯎꯠꯈ꯭ꯔꯕꯅꯤ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯁꯦꯝꯄꯨꯁꯦ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯕꯗꯣ ꯑꯣꯏ ꯃꯁꯝꯁꯦ ꯈꯨꯖꯥꯎ ꯑꯃ ꯆꯥꯗꯅ ꯌꯥꯝꯅ ꯍꯧꯒꯠꯂꯦꯕꯀꯣ ꯇꯤꯡꯗꯤ ꯇꯤꯡꯍꯟꯈꯤꯔꯣꯏ ꯃꯁꯝꯁꯦ ꯍꯥꯠꯇꯣꯛꯄꯗꯣ ꯄꯥꯝꯃꯨꯔꯦꯕꯀꯣ ꯇꯤꯡꯍꯟꯕ ꯍꯥꯏꯁꯤꯗ ꯍꯥꯠꯇꯣꯛꯇꯣꯏꯅ ꯑꯗꯨꯅ ꯑꯁꯤꯒꯤ ꯁꯦꯝꯄꯨꯁꯤꯅꯤ ꯁꯤꯗ ꯂꯩꯔꯦ ꯖꯣꯡ ꯁꯦꯝꯄꯨꯁꯦ ꯅꯦꯆꯔ ꯁꯤꯌꯣꯔꯒꯤꯅꯤ ꯁꯤꯒꯤ ꯁꯦꯝꯄꯨꯁꯦ ꯁꯤꯖꯤꯟꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯩ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯪ ꯂꯨꯔꯒ ꯑꯩꯒꯤ ꯃꯁꯝꯁꯦ ꯑꯗꯨꯝ ꯈꯒ ꯖꯥꯝꯒꯠꯂꯛꯄ ꯍꯧꯔꯦ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯂꯨꯕꯤꯌꯨꯕꯀꯣ ꯑꯗꯨꯒ ꯃꯁꯝꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯌꯦ ꯑꯇꯩ ꯀꯩꯝ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯁꯦꯝꯄꯨꯁꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯕꯗꯣ ꯑꯣꯏꯌꯦ ꯃꯌꯥꯝꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯥꯒꯤ QR ꯀꯣꯗ ꯊꯅꯝꯒꯦ ꯁꯤ ꯁ꯭ꯀꯦꯟ ꯇꯧꯔꯒ ꯅꯣꯏꯅ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯆꯠꯂꯒ ꯑꯗꯨꯝ ꯆꯦꯛꯑꯥꯎꯠ